पंचायत मिखल पांगथोकपिनबा थारखिबा पिटिशन की वारेप हाई कोर्ट न रिजर्व तौरगा थमख्रे हाइरि करांग आइलैंड बु डिजिटल आइलैंड ओइनबा अकनबा थबक लौखटली लोगी वामद लम खोपसिनबसिंग अमता खाक्तना तखाई खिगनी हाइन इम्फाल ईस्ट के डीसी डॉक्टर नेबिदिता लारेन लाकपम न हाइख्रे अमसुंग वर्ल्ड ब्रेस्ट फीडिंग वीक थरम रिम्स दा हौदोख्रे खुरुमजरी ISTV की निमिदां पुंग मापन की पाउमियंग ताबिरबसिंग तरामना ओक्सरी हजिक ngasi मरुब पाउ संदोन पिजरी हाई कोर्ट ऑफ मणिपुर पंचायत की मिखल पांगथोकपिनबा थारखिबा पिटिशन की वारेप रिजर्व तौरगा थमख्रे हाइरि मणिपुर की ओइना पंचायत की ग्राम पंचायत अमसुंग जिला परिषद की मिखल 2013 की अक्टोबर थादा अरोइबा मिखल पांगथोकखिबा मदुगी मतमना 2022 की अक्टोबर दा लोइख्रबा मतुंग मणिपुर लेंगांगना मतम लोइरबा पंचायत अमसुंग जिला परिषद की मिखल पांगथोकतना थमलखिबा मतुंग 2022 की फेब्रुआरी 10 दा गैजेट नोटिफिकेशन थोकलगा मणिपुर पंचायती राज एक्ट 1993 की मखादा पंचायत समिति चनबा हौखिबदा अदुदगी मतम अदुगी लेंगांगना मिखलदा खल्लबा मियाम के मिहुना पंचायत पुहनबगी महुता कमिटी सेमलगा पंचायत की थबक थरम पुहनबा हौखिबा अदुगी मायोक्ता पंचायत की 3रक जनरल इलेक्शन मिखल पांगथोकपियो कमिटी सेमलगा पंचायत पुहलिबा असिसना हनबिगनु हाइदुना हाई कोर्ट ऑफ मणिपुर दा थारखिबा रिट पिटिशन की ngasi चीफ जस्टिस केम्पाया सोमाशेखर अमसुंग जस्टिस अरिबम गुनेश्वर अनि की बेंच दा चथखिबा हियरिंग दा कोर्ट अदुना केस की वर्डिक्ट रिजर्व तौरगा थमख्रे हाइरि चथखिबा केस की हियरिंग अदु द रेस्पोंडेंट की माइकेदगी आर वेंकटरामनी एटॉर्नी जनरल ऑफ इंडियन स्टेट ऑफ मणिपुर रिप्रेजेंट तौके पिटिशनर की माइकेदगी कपिल सिबल ना वीडियो कॉन्फ्रेंस जिंगी खुथांगदा अमसुंग सेनियर एडवोकेट एन इबोटोम्बी अमसुंग एन जोतेंद्रोना सरुक याखि हाइरि मणिपुर की ओइना अमत गायरबा करांग आइलैंड बो डिजिटल आइलैंड ओइना सक्ताक्तुना मालिम की मफम सिनबा थुंगना खंगनबा अंगम थाक्ता होनदुना करांग आइलैंड दा लेरिबा अवाट अपामदी मियाम के याइफनबा होना मेनसी हाइना डीसी बिष्णुपुर पूजा एलांगबम ना हाइख्रे ngasi मिनी सेक्रेटरिएट कॉम्प्लेक्स लेबा डीसी कॉन्फ्रेंस हॉल दा करांग आइलैंड बो डिजिटल आइलैंड ओइना डेवलप तौनबा डिजिटल आइलैंड डेवलपमेंट कमिटी सेमबगा लोइनना डिस्ट्रिक्ट लेवल ऑफिसर सिंह यावना करांग आइलैंड की क्लब ऑर्गेनाइजेशन अमदी करांग की मिहु सिंह यावना पांगथोकखिबा मिफम दा डीसी बिष्णुपुर पूजा एलांगबम ना हाइखिबदा मिफम अदुदा एडीसी टोमब्रम ओपेंद्रो अमदी डिस्ट्रिक्ट लेवल ऑफिसर सिंह सरुक याखे डीसी पूजा एलांगबम मखाताना मणिपुर की अमत गायरबा आइलैंड असुद लेरिबा मिपुंग खुदिमक मसामु फना लेनबा गवर्नमेंट पीरिबा कानबा खुदिमक हाक्थेंगना फंगहनबा अमदी करांग आइलैंड की लंबी थोंग मई इसिंग अमदी एजुकेशन हेल्थ यावना हिरम क्यादा अवार्ड आप लेरिबा सिंगी मरमदा अवार्ड पा अमता लेहंदनबा होनबा यावना मथौ ताबा खुदिमक मली लेनबा सिंगदा खंगनदुना फंगनबा होनगनी करांग आइलैंड बु मणिपुर अमदी इंडिया की नतना मालियम की मफम सिनब थुंगना डिजिटल आइलैंड ओना सक्ताकनबा होनबदा डीएलओ सिंह अमदी लेकाय खुलगी मियाम यावना मणिपुर मियाम नसु अंगम मतेंग पांगबियो करांग द लेरिबा मियाम के सेनमिलोन अमदी लाइक लाइसु यावना हाक्सेल की लमदा खुदुंग साबा पिनबसु होनगनी करांग आइलैंड मालियम की मफम सिनब थुंगना डिजिटल आइलैंड ओहनबदा बिष्णुपुर डिस्ट्रिक्ट खक्त नतना मणिपुर बु सक्ताकपदा नतना इंडिया की ओनसु अचौबा चाउथोकसनिंगाई ओना सखंगबा अम्मा सोयदना ओइबा ngमगनी हाइखी Karang Island se kamaina promote to sige as a digital island and also develop magi different infrastructure, health, education sige se kamaina hena hojiki laiba level dagi individual and human society se da hena khudong chaba phangnaba koi punna help to minasi ngasi khatangi na taba chahi ama khatangi na taba once akoina habi basic infrastructure and foundation to lay to biraga adui makhad di masana sustainable oraga income generate oraga tourism potentials enhance toraga amukhena sustainable oiba eco friendly oiba the example for Manipur example for the nation haina amma thambi se have the unique oiba mayam su hena khanghanba mafam amo ehanse aduki mayam ki cooperation nizari sigi aspects mi amse khoina tanaraga nainaraga project ama sana develop toraga kadai dagi schemes ka converge to bayage fundings kyam changa dagi haiba phasna tanna mainaraga hena gup thana akoi discuss to mina se na ngasi akoi first meeting kauzabane. Mani Purgi oina amato ngairaba karang island oina saktak na malim gi mafam sinba thungna khangannaba angama mateng pangbiyo karang da leidiba miyam ge yaifana ba hona ba yauna mathau taba khudimak mali lenaba singda khanghanba amma soidana oibang ngamgani haiki
Imphal East ki manungda ain gi wamada lam khopsinba khudimak amata khaktana takhai khigani haina Imphal East ki DC Dr. Nebidita Laren Lapam nangasi District Administration Imphal East Department of Education as Samagra Siksha Manipur amade Central Forest Division gi miyang makada Zonal Education Office Zone 2 Imphal East na sinduna hangang hannaba singda leiba eco factor hangang high school gi mairu singna ek pair mark ke naam gi makada Mia Waki Microforest Semagamari Lenena U Tabagi Thoram the High Crane. Thoram Adu Central Forest Division, therefore Bikram Suresh Nadena, Zaliba Sahia Sida Central Forest Natawan Chungama Thoram Singamari Lenena Uzara Lak Ani Hena Thakre, Hauzik Amuk Ek Pair Market Nam 2.0 Ogi Makada Henbo Utana Thoram Bangtok for Hauri High K. DC Nebideta Namakata Kibada Imphal Iski Manungda Ain Kaina Lam Kopsinba, Durel Konungda Makalakia Gesemga Sagalamba, Toramba Singh, Taktopugi Tabak Lepalatan Satari, Durel Kakta Natana Irang Konglam, Lambi Amadi Larek Nasimbagi, Nak Yet the Kopsin Basing Su Taktopugi Tabak Lepalatan Satakigani. Ising is out Amatorapada, Langata Tainava Amade, Matunga Toktana Batoranga Seed Lokotpani, IDP Singi, Matangda Iko Yaudana Imphal Iski Manungda, Lanjana Kraba Kulusing, December Fabugi Manungda Hanjil Hanaba Torang Tauri Haiki. State land sida mayam na sum enforce of sandragadi other development project ki porok ngai leite aduna lam lei daba khota ba leiba oiraga su lai hana dagi leira ko oiraga su survey de yahu da oiraga su tumna allotment ama tawina ba government da tumna application am thabiro allotment ama tawbiro then allotment tawrasi pata sarasi then aduga dumaina yum sasi Aingi wamada lam khopsin basing takthokpa asi afaba khongthang ne haina miyam na haina ringai serakta Thobal district ta yaningda ba phongdokpa horakle leraki nakalda kanada su ayatpa pidana miyoi kayagi hinginabagi lambi oriba sing thugairamba amadi ahal singi pothapam club ki building thugairamba nungaite Lerek kulakta leba kudimak takthokko doribra haina atopam kunaugi miyamna hanglakle ngasi Thobal atopam kunau da pangthokyo paugi mifam da senior citizen gi secretary Longjam Mohori senior citizen welfare association atopam kunaugi joint secretary ke Mohindro amadi mafam adugi Baharzit ahong sambam kawamiyoi amana senior citizen welfare association atopam kunawasi ahal singe Yaifana ba amadi lenga ngahak awa pothanaba gi damakta leiribane ikhang khangaudana DC gi team amadi mahaki staff sing laklaga manungda leba pochai sing hondok halaga thugai khre building asi okram landhonina khangbob AC gi MLA oringaida mahagna angamba senpham khara hablaba tungda saba hokhibane lesin kungamari da su Asia Sige MLA o Surja Kumarna local area development fund degi senpham khara kaitholaga sakhibane building asiga thangnana sahi taragi mathakta leireklaba mahu department ki sentang Maka leba public toilet amasu thugairamle DC local ilibas yapatharang sing sagwali club amadi mayinaba sing da pau amata piraktana ikhang khanghaudana thugaiba asi nungaite haike mahana makhatana athopam kunau zangkiba leirakta leiba club ki building senior citizen singi pothapam su oibata natana Thobal district state pensioners unit ke office su oriba amadi miyoi kayagi dukan hotel Tawduna hingnabagi lambi oriba sing thugaram asi yamna nungaite district asigi leirak khulakta khudimakta sangduna eviction asi tawguduribra haike leirak manung sidaita jibika oinana ba hotel macha adu panduka macha tawjogani tawjari sibok amatta khaktana loina thugairam bachi karamba niti niyom no ekoi bab ta de sengna haraga de adu atai mafam jingla su leirak kachanga ga tawbra tawbibo haraga de ekoi leirak manung da su yam leiri sisu tawbirana ba ekoi amtana haijage adu natragati tasengna nakan namatege oiba miyeng da kanau ba kharana injalaga influence ta sigi jaga se thugai da ba yate habi mongda thugai ba manba eviction drive se ekoi thamoi songna nuaite yamna pende Prioritize breastfeeding, create sustainable support system haiba thimda World Breastfeeding Week ki Thoram Rims Hospital ki OPD block mamangda pangthokre Thoram adu da IPR ki director NG Utam Rims ki director Professor G Sunil Kumar Sharma Rims ki medical superintendent Professor N Sanjeev Amade breastfeeding promotion alliance of Manipur ki secretary Dr Alambam James na singbana saruk yakhe Thoram asige mari lenena director Sunil Kumar na popoda ngai ba angang bo mama gi sangom pithak pagi kana ba khanglapodagi World Health Organization na angang amma popodagi tha taruk phaba mamage sangom pithak na bagi recommend tawkiba leirabani popoda ngairiba angang amabu mamage sangom pithak pa haibasi mama khaktagi thaudang ohen manatana
ꯊꯕꯛ ꯃꯐꯝ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯁꯣꯁꯥꯏꯇꯤ ꯍꯦꯜꯊ ꯀꯦꯌꯔ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯄꯣꯂꯤꯁꯤ ꯃꯦꯀꯔꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯃꯥꯒꯤ ꯁꯪꯒꯣꯝ ꯄꯤꯊꯛꯄꯅ ꯃꯁꯥ ꯃꯎ ꯐꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯗ ꯆꯪꯕ ꯃꯆꯜ ꯁꯨꯅ ꯐꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯥꯒꯤ ꯁꯪꯒꯣꯝ ꯄꯤꯊꯛꯄꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯃꯃꯥ ꯈꯛꯇ ꯅꯠꯇꯅ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ We aim to educate and empower mothers, but we must go further. We must also educate fathers, not only the mothers, employers, policy makers, and society at large to ensure that mothers receive time, space, and encouragement for this very important breastfeeding. Manipur amasung Assamdagi horticulture product mathang thada mapana thadokpa hauragani ahanbagi oina Meghalayadagi Manipur Middle East Foodstuffs Trading SPS LLC na Dubai da organic amasung naturally hauba kihom Dubai da thakre haina MPP ge General Secretary Media Arambam Karamjit Singh na haide Arambam Karamjit Singh gi Jarul aduna makha taraduna Manipur Middle East Foodstuffs Trading SPS LLC ge consignment to Meghalayagi lomis na putopa kihom metric ton ani Dubai gi damakta government of Assam gi Agriculture and Horticulture Minister Oriba Assam Gana Parisad AGP President Atul Borage Miyang Makada Assistant Nodal Officer Mostaq Kim Hussein Amasung Manipur People's Party President S. Brozen Lamthaki Kongtang Osi Agriculture and Horticulture Department of Assam Amasung Manipur Middle East Foodstuff Trading SPS LLC Azman UAE Anina Kusam Naraga Mai Papangambane Matangi Oina Manipur Amasung Assam Digi Lomis na Putopa Polam Thana Bapandam Tamli Hairi Manipur Middle East Foodstuff Trading SPS LLC ge Business Development Manager Overseas Central Committee members Manipur People's Party Zotin Toksumna Government of India ge Mission Organic Values and Development for Northeastern Region MOV CDNER Mission gi Makada Assam da Organic Produce Hub oina ba pandam da thabak paikhatle Northeast State singda organic vegetable mandi semgat na ba thabak paikhat pa haure masine India gi Northeastern State singi local farmers sing hena aphaba market people oina na organic farming industry semgat pangamgani haiki Manipur ki jo koi next ki turn dari next week di Manipur ki jo koi Dubai no ba thorang ahan bu consignment ne sina koi ki target si Assam da phangiba Meghalaya da phangiba Arunachal da phangiba exotic fruits and vegetables sing Dubai di ongoi pandam ne maramada koi notice ki how ba yam exotic oiba taste leba kono sing je koi market survey hana taw batunga koi sa gi outlet adu lai jare adu koi ada cold storage ki koi space kan ro lai maramada notice da phangiba mana masing champra da ki haira da ki puna mak se phangna ba ki target ni adana koi almost North level state sing na foreign exchange talaga lomi missing farmers development tongna bagi program Horticulture crops singdagi export ke damak bar coding toraga export hengatrabade lomi sing kanaba pibang watkani masjida moman ahen mamiyang thamse haina director ke debata sarmana ngasi farmers producers company kharada transport vehicle amadi equipment khusin naba amasung transforming farmers livelihood through direct beneficiary transfer gi matang da FPC singa pangthokpa khanane na bagi tharamda haikre mission organic values and development for northeastern region gi mari suba phase ki makada directorate of horticulture and soil conservation tamasung Department of Agriculture ka kusam naduna Manipur Organic Mission Agency na sinna pangthokpa thoram aduda director ke debata sarmana FPC singda pideba transport vehicle asi MOV CDNER phase 4 gi manungdagi chada humdra manga subsidy oina pibani FPC singna transport vehicle asi makhoge farming ga mari lenaba transportation gi damakta mateng oina bani matam amada lomu singa thengnaramba awabaga hojik thengnariba awabaga khenaba kaya leire FPC singi leireba MBOD director CEO sing Khang Hairaba Ngakani FPC Ama Karamna Mapangal Kalhangani members sing FPC Aigini Haina Khanba Ngamhanna Bahona Bio FPC Singna Putopa product Ngaside export to Haukre Masida Maru Oriba Asi packaging Tabada Polam the Yari Pasak Sing Mamutana Kanganba Tangai Fade Masigida Makta Momana Horticulture gi Polam the Gi Kangalaga Polam Kara barcoding to Vikitangai for double Ediba Asi Miyang Sanglaga Honasi Masida Farmers Sing the Kanava Hena Piba Ngangani Haiki Magi crop to Matungina facilities mayamam piraga marketing amadi madugi packaging loina processing yauba makalgi facilities value chain gi step mayam si loina step kudung da support pirakpa matam da farmer producer companies sing si hanangamam daba farmer amanangamam daba farmer manganangamam daba do farmer chama punjalaga chani punjalaga changa punjalaga angakko phangna makoi masagi ona saukhatpa akoi uba phangi amadi state da sigi income da
ꯑꯆꯧꯕ ꯃꯌꯣꯜ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯑꯩ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯕꯤꯔꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯃꯁꯤ ꯍꯦꯟꯅ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯍꯥꯏꯖꯒꯦ Manipur Pollution Control Board amadi IMC na sahi asigi April thadegi hauduna Imphal City ki tongan ba mafhamdegi phagalakhiba single use ki plastic ki polam sing Guwahati da recycle gi damakta thakhinaba sem saba haukre sem saba sigi manungsana phagalaba plastic sing adu makhata na amukhana sizinaba yadanaba yona makul khutpegi thabak ngasidegi haukre hiramasigi mali na IMC gi Municipal Commissioner K Chandra Kumar na pungdoropada Manipur Pollution Control Board amadi IMC lenga ki atai department maru oina Environment Department amadi police ka kusam naduna sahi asigi April thadegi hojik fabada kilo lising taret hena phakre hariba phagala polam sing asidagi ahanba oina polythene bag kg lising ahum henba ase Guwahati ge company amada recycle gi damakta tharagani Guwahati da pubagi thabak asana Asok Traders kaba company amana thaudang logani loinana pik pukhigadoriba plastic asi kanagumba singna lana amuk sinnarakpa yadanaba yona makul hutpegi thabak asinga sidagi hobani masi hutpa hek loibaga Guwahati da thaba se hogodabani aduga lemori bate plastic ki polam singa sisu phase 9 na makhata na atai company singda thakigani maram asuna asigumba athing matham khara plastic ki polam singa si makhata na kanagumba amatna sizinaba amadi yonma tobiganu IMC amadi Manipur Pollution Control Board na makhata na asigumba athing matham khara polam singa si phabagi thabak asisu makhata na chathakigani haike Single use plastic item open se farm tabak sidi adumok pangkata na sathagini maruoi na koina ji khari sisu Imphal Municipal Corporation gi jurisdiction area manung de leiba supplier distributor or any heck pang ba koina drive chat per thena thena ko almost fare fine na su government ki account da la ama makhai muki sang adumaina koi kahan jagre hauzik fagali bisi gi makha tarabu su khoi gi drive se adum chathajagi ni loibe leitri Manipur government official oina lising ani kunga mathoi gi August ke tang tara gani thoida state song ni haina laukthokraba sana lepak Manipur haina saihobu isai asi hauzik chathadiba duran kapna sauna ngasi ikaiba pikre Kumalapak Main Stadium the Indian Navy amade Real Kashmir anina sanaba horomdaige players singna field da changlak lomdaige mikup khara walingaida military band party ama oriba symphony band nama khoigi instrument kaya sizinaduna sana lepak Manipur gi isai asi music oina khongke Laibak Tibadi Hariba Stia Song Asigi music when a Konglakpada Miyamna isai asida pigedaba ikai kumnaba amata tiliba miyamna pikide football yengba lakiba miyam adu kari su khangda bagum magi phamphamda adumak phamduna leinaki Duran club asigi match haudringai amadi match manung official when a compare tawriba misak aduna su symphony band khongliba amadi khongadriba music asi state songi music tiliba miyamna music asi khonglakpa matamda Miyam na ikai kumnaba PBU haibigi information su miyam da pikide diliba miyam na su munna khangda bugum adumak tuminna phamdun lainake isai asi khonglingai manungda football match asida sanagadoriba team anigi player amadi match official singsu isai asigi maramda makoida mapung phaba knowledge leitabana match sanabagi tawpham thokpa pading kaidana adumak sathake lamdam asigi ayiba B Jayant Kumar Sharmana lising macha pan humfuga mangada ikiba mayek asile singani kunga mathoigi August ke tang tareta matam adugi lenga ke cabinet mifam state song oina warep lauduna tha adugi tang taraga nithoida gazette notification Thoke isai asana Manipur ge apun bege saktam utpa cultural heritage amadi cultural identity ulibane national level da sauna sililang football ge masana asana Manipur ge isai bo ikai kumna han khidaba asige responsibility kanana pugani hangle Iraipak ina chanura loina silol isalge kunsuba mapu kuman tharam pangthokre isal uripo branch ke president oramba laikhidraba laranjam ombe danapati ge photo dalai su katun ikai kumnabu utpaga loina hana isalge thawpuramba singasu asam khudol tamni kai kumnabu utche Iraipak ina chanura loina silol ge president tombram ombe biamsana aikoi ge tungi tung handuna saluraba manglakhraba na Saktambo yokatuna amadi ngak senduna masek mangal thopa phurup ama oihanna ba honabada chanura nupi obisina kari thaudang lawjagadege haiba asarba firep amaga loinena wakhalon manaba sing posina duna Iraipak
ina chanura loina selo isal mk binodini na saruk yabidun sing ani manga august amada sem khibane landam amage na saktam bo masakta pada khwaidigi achoba thaudang lauriba nupi obasinge ngasi oriba saktam nainaduna asoiba sing chumtholaga achumba masak ama potopagi amade chanabagi tangai fadab adu aikhoi mangda taduna leiriba thaudang ama oire malemda awa mathakta chana lonsa sajat inat laning lason phung fana leizaba iramda forup asibo ngasi manghandana lehounabagi damakta maru oin afaba forup ama oibada nupi sing asaba thaudang kaya lei haibudu khangna hawalak diba nupi masa singa toriba aikhoi ifuruk ka chana daba lamchat sajatigi lapthok tuna afaba khunai ama oihanbada puna saruk yaminasi haike ahing misen pung baro phawa ama phawa mayumda hanjandana night club da amada mafam da birthday natraga tunga celebration kaya da ngasidi ekhoigi iramdam sigi masak ase thienbegi masak amakak oiri masina maram morakana madu khuding matung singadu thadok piba makat sangi thadok piyo haina su izalgi maikaitegi haijari Mizoram ke CID Special Branch samasung Special Narcotic Police Station ge apunma kambu amana ngasi lupa crore chahum yangkai henbagi drug fare haidi akanaba pawma phangmadegi jama work selling paring da lakpatata yuatha amadegi yamlaba drug ka konana fagat ki fagalaba polam sing adudi crystal methan peta mine kg sing kun chahum gamari masigi belun lupa crore chahum lom oigini heroin kg ama gram chatruk yangkai ni thoi masigi belun lupa crore ni fuga mapan lising yangkai taruk ni haidi Drug trafficking ka mari lena na Border Security Force BSF na Assam Police ka kusam madana lupa crore amaga lak ni furom ge yawa tablet lising taraga mari rom into Bangladesh border ge solpa khar ge mafam de ge fagal hairi polam sing adu BSF personnel sing na akan ba paw ama phang de ge Chevrolet Aveo LS car adu police ki mateng lena sector bada packet Humdra Romda Purakpa drug sing adu fagat pangam kibane drug sing adu purakpani habami ahum su fagat pangam ki meoi sing adu di Meerut UP degi Sarfraz Ahmad Moradabad UP degi Javer Amadi West Bengal degi Nazrul Islam hadibami ahum se thodok thopam gi manak taleba yum sindagi fagat le hairi All Manipur VTF Employees Welfare Union na tongan ba demand sing ta anduna ngasidagi matam kaktuna gun down amadi pen down strike sanction gani toram adu police department ki makok thong official singa ngarang atheng bada wari sanabadagi khongjang matam kharagi oina handok le hairi ngarang IGP zone 1 thamting asangpa IPS na share loguna DIG headquarter PSQ S Gokcham DIG SP Imphal West Imphal East Thawbal Bisnupur na singbu sing yaw na pangthok ki bawari sanabadu da atuba matamda police department mung dagi committee ama siamduna VDF ki service ke mari lenaba poram ama laliba agastara fabugi manung da siamduna DJP Manipur ki khuthangda governor da yohanbaga loina makoina hojik phangba pay structure asisu matam ko sunaba mangungda meyebegi menung si yengduna hapka pinaba wafam sing yawn VDF ki makaidege thamleba sing police ki makok thomba singna thabak to onthok na ba honoragani habige thajaba pibadege ngasidege jangsin gani taramba gun down amadi pen down strike matam kharagi oina handokle haina All Manipur VDF Welfare Association na thadro pachalol amana khangalakle Research methodology data analysis technique haibasida namin ini chathagada ba national workshop among asidagi arkesna tambi DB College of Education asa jina complex ta hogdokre internal quality assurance cell arkesna tambi DB College of Education national pangthoba national seminar hodopagi thoram aduda arkesna tambi DB College of Education ge B.Ed Incharge Dr. Yumnam Surjitna data khomroba matung da data analysis karamna tawgani haibasida another research trend ama oina software package mayam ama lagbasida arkesna tambi DB College of Education ge sing atakpi tambiriba asigi mathakta ahenba wakal losing kaya amasu khanganabagi pandamda tongan college university singdagi lakpa oza singna M.Ed V.Ed faculty members singda research methodology data analysis technique mapung fana khanganbagi pangthokpa national seminar ni haike Sagolban Kandagi MLA RK Imogi Miyang Makada Isagudagi Ngakthoknaba Nambul Turelda Amudondagi Kangabam Lekai Fabada Anova Satar Hapa Hore Haidi MLA RK Imogi Miyang media PRO gi serol amana nambul turel gi paring asida satar tara thamgadabani thabak asi Sagolban constituency progressive committee na thabak haukre ariba satar sing calling kasan ba samjin ba yaraktaba yawudagi thabak asi paikat pani anoba satar sing asina mamangda mayona keba ising isaw makhata na thoktana bu khona ba asawa mateng ama oibang ngamlagani nambul turel gi nak yatta leiba singna batal yawna phataba polam thada biganu satar thamba asida natana moirang leirak kilometer yamda retaining wall saba hore
hore amudon ge jaga de su retaining wall saba hore thabak sing asi matam sa na losin na khonaba asida miya na mateng pangbiyu hana IMC gi caretaker cooperator of ward number 7 RK Jiten Singna Fongdoke Moirang Asia health sector sakot na ba honoriba asida Asia sigi manung dalai ba Dr. Singna su kathok pagalwin na pun hona minasi haina Asia sigi eminate thongam santi ngasi Moirang lamkhai da PKS dental care haina mingthonma dental clinic ama sangabigi thoram da fongdokre Dr. Ningthazam kelembana chalaige da ba clinic hangdokpa du da SDO Moirang amadi Moirang police ki OC loina na atai masak na mi kya sarup yakhe eminate thongam santi na makata na Moirang Asia si kwadigi maru aba mafam amani masida hiram khudi makta sothari ba si pukatuna sakot makai da Haibasi Mahaki Pandamni, Masigi Manunda, Paidigi Maru Oribasi, Analayangi Hiram Masini, Analayangi Hiram Asi Sakot Hanava Community Health Center, Moirangda G+2 G Hospital Bidding Asi Sabah Loibaga Operation Theatre G Facility, Yauna Hospital Asida Analayangi Aba PBA Facility, Pinava Pandam Tamle, Moirang ACB Health Sector, the Sakot Hanava Haibasi, the AC Asigi Manunda Leba Dr. Tamduna, Dr. Oliver Singh Su Asabot Haudang Lay, Dental Care Asina Su Dental Gilam, the Asabot Haudang Lorkani Habit Hazabel Lay, Fongdoke. Kurai Konsam Leka Dige, Zoni Maitai Sagol Sembu, All India Professional Congress na State Head Manipur Academia Domain Oina Khalakre Haide, Mahak Manipur Pradesh Congress Committee ke Youth ke President General Secretary Administration Secretary Oiram ke Manipur Pradesh Congress Committee ke Secretary Amadi Media Panel Su Oiribani Haide, Amadi Tongan Tungan ba Tabak Thoram Kya Su Taupuduna Lakeba Miuini Haide. Hozi Paugi Martha Atin Break Amalomindasi. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown makerel Chahi Yankai Suraba Soccer Company ki Crown Maker Wheel Hauzik Market the Pangbiragani Mahawam the Labor Pisuam Chauba Crown Maker Wheel Saman Mayamsu Mahawing View Crown Maker Wheel Honglak liba punsigi lambi sida araiba chaba yaba makai sasindari adone hidak langthak kayama sadaba yarakte sasil liba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itungda makhataba powder Manipur ge clothing brand ama oliver adron tap ke flagship store among se thawal wamata bada hangdokre ahong mamal quality leba afaba physol sik miyam da fanganabagi pandam dal singani kungani thoi degi hauna clothing brand asiling katuna casual amade formal clothing gi lamda hena khumang saksin ba ngamna ba khongthang thangjinduna lakli haina adron tap ke management team member Elvis sabam na phongdorakle ngase nauna brand asigi store hangdoki ba du mari len Elvis na makha taraduna store asida yoliba physol sing asigi sadani forum de brand asina design to polam singne aduga lemori basing asina international brand singi polam singa punna khusam aduna bapam masida phangan bane Unilevers Private Limited ki makada register toraba clothing brand asuna hoji fabagi oinadi mapalai pak sing maru oina China amadi Bangladesh ki clothing company singa khusam naduna anoba makhal gi fezol sing puthokle helm amadi handicraft ki lamda masi hena khumang saksana basu formal amadi casual clothing gi lamda khitang sotana leibana maram oraga Manipur gi brand ama odeba adron trap asi malemi kathel da puthona ba angamba thak to hona khigani haike Kuntaruk Subay State Handloom Day Handloom Promotion Council Manipur Sindana Pangthokre State Central Library ke conference wada lamda masigi handloom gi lamda thabak suriba sing amasung tampaki mafam sindagi lakheba yelhongai ge iyonge fi sariba singa saruk yadana pangthokiba tharam maduda handloom and textile government of Manipur gi director Langbam Jetiana aikoge puwari ga sagonari ba yelhongai dagi sijinaraklaba fi sing lamda masida fi sa lonsa toriba sing asana ngasi phawa yokhatuna lakle iyonge fi sing asi aikoge de tana thana ba yaroi daba ngaktani masibu handloom promotion council na yokan na state handloom de pangtholaga lakle puwari ga sagonari ba asi karamna tungdasu tana thana dana lehoba yagani haiba asi khaminana ba
honaba maru oi State Handloom Day lakadaba sahi singasu pangthokadaba asuna lakadaba mirolda ningsingbada achoba mateng oigani Department of Solicing Tra Toktra Tege Handloom Promotion Council Manipurna pangtholeba sida sponsor oina mateng panglaga pangtholaga laklebane Handloom Promotion Council Manipurna loriba thaudang asising thaningai ni masuna fisa lonsa toriba singbo aikoige oizaba fi makal sing asi yokhat minabada thauna ama hapa oiribane masi tungkoina hena pakthok sakthona bo hona minasi haike Transforming food, land and a water system to combat the current climate crisis in Manipur have hiramda nomagi aba workshop ma pangthokre NICRA Gimi Maka, the ICER Research Complex for any ice region, Manipur Central Lampelpan, Sinula Loktak Farmers Training Hostel, ICER Pangchu Kibat Maduda, Department of Agriculture Director Peter Salamna, Lamdamashi Lady Belamus in the Mahosa, Pium Nomonomagi, Catalak Sida, Teneriba, Awaba Sing, Adu Mato Karamna, Tenagani, Hibosiki Matang, the Nasi Workshop Program, Sipangtopane, Manipur Karib season, Europada Ising is out, Topodegi, Awabaka, Teneriba, Sikaramna, Tenagani, Amadi Matamatam, Oiba, Karam maru marang thagade haibadu khana neinagani loinana ising isauna sogalaba mafam singda karamba manama sing thaduna lamu singa senthok lambi lehennaba karamba makhalgi maru marang sing pigani haibadu su kupna khanaraba matungda lokhatpa yaba thabak sing lokhanaba ngasi gi workshop basel saruk yariba khang ai singa khanaraba matungda makha taba thabak sing paikhalagani haiki aikoina hojik toina thoiba flood sigi flood thoiba adagi drought thoiba si karamba climate resistant oiba crop thagani aduga drought or flood toina thokpa area dana karam makhan gi crop karam makhan gi treatment togani haibasi ekoi ngasi gi program sida madu chapchana madu khanaba akoi khanaba gi tanja ama phangani na khanjai Manipur Tugaiba Yaroi, Tugaina Honda Kiba Adu Manipur Gimiamna, Amata Oina, Tengna Minagani, Haiba Asia Philip, Ama Lomina Kiba, Manipur Puari, Oraba, Miwe Lak Manga, Romna Sarup Yaduna, Lising Machampan, Maudatreki August Marida, Miam Gi Kongshadama Infal Sakiba, doing sing Duna Handak Sahi, Lising and Mangagi, Oinasul Lakiba August Marida, Manipur Integrity, Degi, Taram Mapal Kangze Bungi, Nompok Tangada Sarukta Ladiba, Manipur Integrity Pillar, Asida Ayupuma Pandegi, Haikal Lekat Tamlagani. The Med Adu that Zem hold the Miam Gimipam Amasupang Tokani, Haiba Manipur Integrity Degi Tharam Asida Miyam Saruk Yabiyo Haina Amukona Miyam the Appeal Torokle Hiang Tang City Blocky Manungsan Leba Maibam Lekai Gram Pansai and a Sunila Social Audit Gram Sabagi Mipam Awang Maibam Lekai Community Hall Pang Tokre Nasi Mipam Aduda Pansai Ki Member Taras Saruk Yaki Bagalina GPS na Koleba Beneficiary Kaz Saruk Yaki Nasi Mipam Aduga Marilina Maibam Lekai Gram Pansai Ki Chairperson Oinam Sarasandra na Haukiba July Gi Tang Kungani Pandegi Hona GPS na Koleba Mapam Sing the Koina Satuna Barat Lengana Piak Deba Skim Singi Kudong Saba Kanada Pankre na Tragana Pangdri Haibadugi Sarve Togduna Lakpane Nasi Madugi Skim Sing Adugi Kudong Saba Pangdriba Beneficiary Singda Kari Asweba Laibagi Kari Document Watpi Kudong Saba Pangdribano Haibudu Kangdo Pagarina Namakugi Pangam Toba Kudimang Panghanabagi Damakta Pambagram Sabani Haike Lamlai Kandagi Manungsana Ladiba Pibam Sona Lerakraba Tayong Kuligi Tongan Balambi Sing Lamlai Kandagi MLA KS Ibom Chana Semjin Kre Tayong Kuldagi Tayong Primary Sub Center Tabalambi Tayong Dagi Tayong Don Bosco School Tabalambi Yamadi Tayong Kulen Tabalambi Semjin K Lami Semjin Basika Malina Kunja Sing Makadegi Pongdoropada Tayong Kunja Sing Primary Sub Center Fawachat Padalambi Pagatabana Maram Orega Kudongsa Devakaya Mayong Aduna Lakri Mayro Sing Don Bosco School Yona Bachat Pada Lekom Topona Maram Orega Awabakaya Mayong Aduna Lakpuni Tayong Kulen Tabalambi Asisu Tongju Tha Lakpa Kudingi Lambi Pauna Dana Lakpa Adu Handak Lamlai Kandagi MLA KS Ibom Chana Sembirakpa Asuna Kunja Sing Haraunare MLA KS Ibom Chana Tauru Bada Mai Pakpo Oinaba Yapa Pauze Pirapagalun MLA Bumatam Supada Sawatkani Haina Fondorakle Sahi Mapan Mamangda Nelsit Kimakada Nauna Sanaba Wagwadra Tokraba Morang Bazar Kaitel Tongzau Haina Kangnaba Tong Asige Saruk Tangkai Ama Nauna Saba Loisin Krabamatung the Hokibising Tratareki Kabulam Zau the Pangtuk Manipur Sangai Festival Nangnaba Tangkai Ama Saba Nangdabadigi Hana Ladeba Tongi Matakta Nauna Sariba Tonga Wangba Mananaba Haiduna Janaba Yanaba Lerakiba Tonga Sige Sabalo Sinan Ladeba Saruk Sing Nauna Tabak Hawanaba Tabak Asibo Paiba Contractor Barang El Sige Even Tongam Santika Puna Tonga
asi leidiba PM yangsin kre ngasi degi miyam gi khalaga loisendan leidiba thongsing asi thabak haunanaba MLA na mari lenaba contractor da haike morang lamkhai degi morang katel fabugi lambi asibu puriba contractor da nauna WBM lauraga kolas thana basu khangan kre thabak sing asibu pariba contractor amadi MLA ga punna thabak sing asi atuba matam da haunaba yangsin minaki mailena ba contractor na phongdokhibada ngasi degi thong asi mapung fana loisinba haunaba thabak paikhalagani haike Moirang kena ge MLA unar MLA gi bi mukha da koi sigi phataba myam je adi bina zo ya da ni ko ado koi si dong le mem to ga mathak si na na MLA gi thoda to wa ni da ma de gi ma ji mo da MLA Thongam Santina Moirang AC bu sakotpa AC ma uidaba yadi haiba panamgalweni na sangkhilapa thabak thramda mahaki AC gi manungda development ki oiba thabak paiba contractor sing nasu sauna mateng pangduna panduna leirama thabak sing loisanna bu honabiu lambi semlakpada khudongsa daba sing thorakpada miyam nasu mateng pangmina se haike Ponopam sung pausi asigi sister publication People's Chronicle anina Helping Hand for People gi mating aludina Janis Blood Center ga puna kusam aduna lomagi liam na EPB gi tharmama Janis Blood Center da pangthokre hiramasigi mali lena ponopam pausi gi editor Robindra Saramana hai sahi asigi January dagi sahi 32 gi makhada leba angang singda idarka lerakpa matamda replacement amata yauduna liam na EPB gi khongthang asi yamna apab khongthang amani Khanbadigi, Ponapam Masung the People's Chronicle na Helping Hand for People amasung Janis Blood Center ga puna kusam naraga liam na EPB ga khongthang asi paikat pani masida ISP gi volunteer singna thawai haksang yauna sagot piba asigi damakta thamoi singa thagali mahak masamak doctor natabani khangdi adubu kana gumana haibadi e pithokpa haibasi khojin khuya kakthatpa samukoi kokthokpa gumani e pithok kharagasu amang asoi thokpada masana adum yauzaki e pithokpa yaba singna sangnani e pithokpada karimata akaiba leite aduna e pithokpa haibasi aikoi mayamna puning thogopiba yana darkar leiba amatam amani nakalabaramda hojik asi synthetic blood puthona ba yamna kan honari haiba pautai masi mai pana putholabadi e gi awapa leiba sing asi ayambada kokpa ngamgani haibai thajaba lai phongdokhi Helping Hand for People ki President Premjit Marang Them na hai sahi asigi January the Helping Hand for People na initiative loraga Free Blood for Children haiba scheme mama Janis Blood Center ga khosam aduna hogdokhi scheme asigi manung sanna hek pokpodigi hauraga sahi 32 phabagi manung da leiba angang singda replacement amata tawhandana darka leiba lem na piduna lakle hogdokpo nimita Janis ki Dr. Kontha tena piduna hogdokhi masigi makhata rakpat tongan tonga ma section digi maru oina mahairoi lawyer government employees singna support of Duna Lakle, Nasigi, Asina top oina tonganba mong the medagi saitigi ahanba oina ponapam amasung da People's Chronicle initiative Lauraga Free Blood for Children asibo support of oina pangtopani masigi damagta ponapam amasung da People's Chronicle bu haningai tana thagatli haina pungdoki Langol View Hospital and Research Institute ki ahumrak suba mapok kumon tharongga mai lena Department of Transfusion Medicine Mr. Liam EPP ki tharam ama pangthokre Langol View Hospital and Research Institute ki staff singa Liam EP ki Department of Transfusion Medicine RIMS ki in charge Dr. Pratimana Langol View Hospital and Research Institute na RIMS ta blood donation ki am pangthok pachi thagali ngasi pangtholiba EPP ki tharam asina Manipur leiba lupsing asu blood donation ki am RIMS ta pangtholabadi lamdam asida leminadiba anaba singna thengnariba awawa sing sikhara makhaidi kokpa ngamgani maru oina cancer patient amadi kidney dialysis taribase e kaptaba yadabana e yamna mathau tai Manipur voluntary gi blood donation gi sang asi yamna nemi haike Handaka Naun Ministry of Labor and Employment ke Deputy Director oina khalak khraba Thawal district ki manung sana leiba khambok khulak pomlekai degi ningthawjam Ajit amadi Manipur Women's Channel Session Course oina khalak khraba Elangbam Rosni Kumar Batrano opigi tharma pangthokre leikai adu leiba Social Welfare Club khangbo national pangthokiba tharma adu da khaw SC gi MLA Okam Surjar Kumar amadi Hanagi Jila Parishad ki Khundrapong Raj Mohan Su yauna mi kan saruk yakhi Hajik Sanabagi Pau Equigi, Senate Sports Journalist Boyaning Thozam Digi, Lobirasi. Samaga kuntra mari suba edition Indian Oil Duran Cup ki Impal chapter gi ngasi sana ki bam match sa Indian Navy football team na Real Kashmir bu maiti papi krai Manipur lenga ki matenga loina na Indian Armed Forces na sinduna mamang tha gi tang kuntra dagi Khumalnapak Sports Complex ki main stadium da
Imphal chapter gi team mari Trau FC Kwakitel Neroka FC Sangakpham Real Kashmir amadi Indian Navy football team na saruk yaduna sathariba Asia gi khwaidagi lirba tournament ama oiriba Sama kuntramari suba edition Indian Oil Duran Cup ki ngasi sanakiba Imphal chapter gi ani suba match sa Indian Navy football team na Real Kashmir bu gol ani amada maiti papi khibane Indian Navy football team gi mai pakibgi gol ani adu Bijay Marandi na match ki taruk suba madi Sirius BZ na match ki humputara suba minita sanki Real Kashmir gi amatangar ba gol aduna Frank William na match ki humpumari suba minita sanki Imphal chapter gi mathangi match tha sigi tang mari gi nungkel pung mari tabada ahum suba match waina Trau FC Kwakitel amadi Real Kashmir ga sanagani Junior Boys National Football Championship for BC Roy Trophy Tier 1 gi sanglaba sahi kunmanga gi matungda amu hana title lauruglaba Manipur gi sanaroi amadi official singna lemjeningai oiriba trophy puduna ngasi Imphal gi B Secondary Airport thorakpada All Manipur Football Association gi General Secretary yauna atai maruibo official sing sanaroi singi imung manungi mioi sing mahiroi sing amadi Arambai Tengol Haingang Unit Kuntra Marigi Thau Pubu Sing na Harok Tayam Oktuna Pungning Thawat Kre Saru Yakiba All Manipur Football Association gi General Secretary L Joti Moiroina Manipur gi Sanari Singbu Thagatpa Madi Harau ba Phongdokladuna Tungda Lakadaba Competition Singdasu Mai Pakpa Oirasanu Haina Yaipa Mangol Pikhi Chahi Kumagi Matungda Champion Oibani National Championship Sida Ekoi Manipur gi team se Yamna organizing Kangu Ama Karnataka na protest Tosanba Niom Sumna Tobusuna Tabaduda MRI Toba MRI Duda Equina Landamanina under 16 or Quadagi Sanaraga Kona Yamkana Ampagi Magitagi Hybidagi Delhi Karga Bengal Torbani Bengal se La Sergi defending champion ne Adobo Hojik Manipur se Mioi Karanadi football se sum Marai Chaithari na hai 2024 da ekoi se All India gi oina state mayam dagi khwaidagi phaba state ni championship khwaidagi lobane dana prize pi 24-25 ki la share su national champion tarukta ekoina mathang champion khayamna oibanina ekoi bisu adum best state and award pi marak chedai sida kana gumba currently Manipur gi football si marai chaithe hai adu 100 chahi 2025-26 ki su ekoi champion ore junior se hojik tai trai panda Tinsukia da sub junior su chakadauri masida su akan be preparation tauri amfa se mayam gi mieng da bon tongde ye chahi chupade khoi du bon tauri kana gumba currently yakhai thingai dana sumlei masi tawi bagi mahuta amfarom da changhelaga kari ne phagadage adu phagadage haiba matum du yaure haina hajaningi Manipur team gi coach ke Donald na pangthokiba championship asida Manipur gi sanari singna pikhiba performance singi matangda network asida phongdorakibada BC Roy juniors ki tier 1 gi level tournament champion oraga khoi thokcharakpani final numit ta khoi West Bengal 3-0 the win defeat ta oraga khoi after 25 years ta khoi winner oibangam jabane khoi gi weather gi khena ba yam humid yam wangbana final match adusu khoi na plan tawbudui matung inadi hoi fulfill loina 100% oina khoi performance pibadi ngamdragasu league matches sing amasung semi final sanabdudagi players ani khagaina change tawraga strategy khetang hongaga ngana dominate tawraga sanaba yanaba sinbado adum mai pakhi ai ngasi mai paklakpagi credit si ahan badai players sing da pijage aduga All Manipur Football Association gi ahan sing na hek ku thaja biduna team masigi damak head coach oenduna tournament asi yawba phangan bi dang tasu association gi ahan laman singbo thamoi sengna target phongdok chari Manipur team gi captain Maisnam Jojo na championship asigi mai pakpagi nungaiba madi harauba phongdokladuna pangthokiba championship asigi match singda Manipur gi sanari singna pikhiba performance singi matangda network asiga akhanana unabada phongdorakibada ai meng Maisnam Jojo maitai ai Manipur gi captain oina chachabani koi hantak sanak piba match singida sida akoi semi final bukti yang wana kaki haidi sanabada temperature yang wangmani na ang wana sanarajaki haitare final numipudi weather do khar nungai na sanaba dum nungai ra haitare numitrani practice tang tawbudina coordination do chana da badugi phajana chana bo oide du ai makata na international thak yongnaba India phangnaba sana gen khali
पांथोखिबा चैंपियनशिप असिदा मोहम्मद जाने खान टीम मैनेजर के डोनाल्ड हेड कोच जावेद अख्तारना असिस्टेंट कोच अमदी बी सोबिकासना फिजियो ओइना सरुक याखी ऑल इंडिया फुटबॉल फेडरेशन की मेंग मखादा था सिगी तंग कुंदगी कुंठा फाउबा स्टेट तरातरुंगना ग्रुप मरी थोंगना खाइदुतुना पंजाब की अमृतसर पांथोखिबा जूनियर बॉयज नेशनल फुटबॉल चैंपियनशिप फॉर बीसी रॉय ट्रॉफी टायर 1 की ग्रुप सी दा मणिपुर ओडिशा झारखंड अमदी कर्नाटका गा तामिनखिबदा लीग राउंड मैच अमता माइथीदना सेमीफाइनल दा दिल्ली बु माइथीबा पिरमलगा फाइनल दा मणिपुर ना वेस्ट बेंगल बु गोल अहम सिनोदा माइथीबा पिदुना सांगलबा सही कुनमंगा की मतुंगदा अमुहन्ना मणिपुर ना टाइटल लौखी मणिपुर हॉकी ना हॉकी हिमाचल प्रदेश बु माइथीबा पिदुना तरमंगा सुबा हॉकी इंडिया सब जूनियर मेंस नेशनल चैंपियनशिप की डिवीजन ए की क्वालिफाई होइख्रे हॉकी इंडिया की मेंग मखादा था सिगी तांग कुनिपाल दगी तमिलनाडु की चेन्नईदा स्टेट तराना ग्रुपनी थोंगना खाइदुतुना चथरखिबा तरमंगा सुबा हॉकी इंडिया सब जूनियर मेंस नेशनल चैंपियनशिप की ngasi सानखिबा मणिपुर हॉकी की मरी सुबा अरोइबा लीग राउंड मैचता हॉकी हिमाचल प्रदेश बु पांजल तरुक सिनोदा माइथीबा पिदुना डिवीजन ए की क्वालिफाई ओइखिबने मणिपुर हॉकी की माई पाखिबी पांजल सिंगदु एन गेरिक्सना फील्ड गोल दा पांजल अनि एस निसीना पेनाल्टी कॉर्नर दा पांजल अनि सनखी अतोपा पांजल अनि अधुना एम मनी मतुममदी के संजितना फील्ड गोल दा पांजल अमम चंदुना मैच असी माई पाखिबने ngasi sanakhiba मैच असिदा मणिपुर हॉकी की सानरोई एस निसीना प्लेयर ऑफ द मैच ताखी हॉकी इंडिया की मेंग मखादा ngasi आंध्र प्रदेश की काकी नदादा स्टेट तराना ग्रुपनी थोंगना खाइदक्तुना तरामंगा सुबा हॉकी इंडिया जूनियर वुमेन्स नेशनल चैंपियनशिप हौख्रे ngasi अहुबु नुमित की सानखिबा मणिपुर की अहानबा मैचता केरला हॉकी बु पांजल मंगा सिनोदा माइथीबा पिखी मणिपुर हॉकी की माई पाखिबी पांजल सिंगदु एल रिट्यूना पांजल अहुम सनखी अतोपा पांजल अनि अदुना एम प्रिया अमदी एल नतालीना सनखिबने मैच असिदा मणिपुर हॉकी की सानरोई एल रिट्यूना प्लेयर ऑफ द मैच ताखी हयेंग अयु पुंग तरा ताबदा मणिपुर हॉकी की अनिसुब मैच ओइना हॉकी उत्तराखंड गा सानगने मखाताबा सानबगी पाउडा अनिसुब सिंगजमई कॉन्स्टिट्यूएंसी एमएलए ट्रॉफी स्टेट लेवल ओपन चेस टूर्नामेंट 2025 गेस्ट प्राइज था सिगी तांग कुनगा मापनदगी कुंट्रा माथोई फाबा सिंगजमई थोंगाम लेकायदा लेबा सर्विस रिक्रिएशन एंड ऑर्गेनाइजेशन ऑफ यूथ ना सिंदना पांगथोलगनी हाइरे मणिपुर चेस एसोसिएशन की मियंग मखाद एमएलए वाई खेमसान स्पॉन्सर तोगना पांगथोकोदरिबा टूर्नामेंट असिगे ओपन कांगलुप की विनर द सेल की मना लुपा लिसिंग कुनगा लोइना ट्रॉफी रनर्स अप द सेल की मना लिसिंग तरा मंगा गा लोइना ट्रॉफी अहुम सुबा अमसुंग सेकेंड रनर्स अप द लुपा लिसिंग तरागा लोइना ट्रॉफी की मना सिंग पिगने चही तरागा मंगा फाबद लेबा नुपा मसा अमदी नुपी मसा सिंगेसु अहानबा अनिसुबा अहुम सुबा ताब सिंग सेल की मना पिगने अमदे टूर्नामेंट असिगे चही हुंफु हेनबगिसु अहानबा अनिसुबा अमसुंग अहुम सुबा द सेल की मना लेगने टूर्नामेंट असिगे एंट्री फॉर्म ना लुपा सहम ओइगने टूर्नामेंट असिदा सरुक यानिंगबा सानरो सिंगना सिंगजमई थोंगाम लेकाय द लेबा सर्विस रिक्रिएशन एंड ऑर्गेनाइजेशन ऑफ यूथ के ऑफिस तगी अयुकी पुंग 3 के तरा फावबा अमदे नुंथिल के पुंग अहुम दगी मंगा फावबगी मनुंगदा लाकपिदुना फॉर्म लौबिबा यागनी फॉर्म असी मणिपुर चेस एसोसिएशन दगिसु फंगबिगनी अमदी फॉर्म पेसनबगी अरोइबा मतमना था असि कुनगा मरी के नुंथिल पुंग मरी दा ओइगनी हाइना सर्विस रिक्रिएशन एंड ऑर्गेनाइजेशन ऑफ यूथ के जनरल सेक्रेटरी ना थादोरपा चरोल अमना हाइरे हौखिबा जुलाई कुंट्रा द गुरु नानक देव यूनिवर्सिटी स्पोर्ट्स कॉम्प्लेक्स पंजाब अमृतसर द सानखिबा जूनियर बॉयज नेशनल फुटबॉल चैंपियनशिप डॉक्टर बीसी रॉय ट्रॉफी 2025 द मणिपुरना डिफेंडिंग चैंपियन वेस्ट बेंगल बो पांजल अहुम सिनो द साउना माइथिबा पिदुना चैंपियन ओइखिबा अदुदा मणिपुर बु रिप्रेजेंट तगुना सानखिबा आरएफसीसी एकेडमी कैनोगे प्लेयर बेल्टोन ओइना बोंगसी आरएफसीसी कैनोगे स्टाफ सिंग अमदे सानरु सिंगना तरामना ओक्तुना पुनिंग थगोटख्रे हंदक पांथोखिबा डॉक्टर बीसी रॉय ट्रॉफी 2025-26 अदुदा मणिपुर वेस्ट बेंगल बो अहुम सिनदा माइथिबा पीखिबा अदुदा यावखिबा ताइडागी प्लेयर अहुम कामई जेंथोई पाव एलेक्स वेनाम अमदे ख्वारकपम बिसेसना बो तबुल मियाम अमदे ताइडागी ऑफिशियल सिंग हराउ तयाम ओख्रे हौजी रोशिलकपदा मरुबा पाव अमुका हना पंचायत मिखल पांथोक पिनबा थारखिबा पिटिशन की वारेब हाई कोर्ट रिजर्व तौरगा थमख्रे हाइरे करांग आइलैंड बु डिजिटल आइलैंड ओइनबा अकनबा थबक लौखली
logi wa mad lam khopsin basing amata khaktana takai kigani hain Imphal East DC Dr. Nabidita Laren Lakpam na hai kre amasung World Breastfeeding Week thoram rimsta hogdokre masiki damakte da ISTV sandok saba Manipuri pau sumatang aswada tensin zari meyang tabiri ba mayam puna mapusu amaka hana kurum zari